Manipur lenga ki Social Welfare Department na FXV India Suraksa amadi Ojwala Forum ga kusumna duna Human Trafficking in Manipur haiba tembasigi makada sinkiba short film competition gi chana kanglonda thazilaki film singi duration minute nipandagi na tara Faoba oigedabni haina piraga minute mangaga second kuntraga mari khaktamak sangba film amada makok tare haina fallok thorakpada miyam na penadre competition asada yauna baginamak piriba chana pathap singda mayek sengna film adu minute nipandagi na tara Faoba Sangba haina piribani panbayai competition asada Best Short Film Award fangliba Ramnat haina mingthonba film asi minute mangaga second kuntraga mari khaktamak sangli competition asada ani subamana IM Choibi haina mingthonba asana fangle amade ahum subana uchi lang hariba film asana fangle consolation prize da mikup tuna haina mingthonba film asana fangle amaromda Special Jury Award ta Lamtaukel Best Director amadi Best Editor IM Thoibigi Koro Kuman Best Cinematography Ramnat ki Rajit Oinam Jury Mention Actor IM Thoibigi Maying Susmita Jury Mention Child Artist Nusi Thoigi Gini Sorokabim amadi Jury Mention Film Thematic Kanthausi Aikoina haiba singsana fanglibane hariba competition asigi falasi social welfare gi director ngangom utamna kudek piduna thadorokpa cherol amada thasige kungani panda lauthokibane falasi gi matangna penadraba lamdamasigi filmmaker kayana lamdamasigi film gi umbrella body ama oina leiriba film forum manipur desu wakat cherol thazilagan haire